ngasi ki house ki motion Manipur Kunaida drug is saitheng nangliba asi miyamna wakhal tadaba dagini motion asi aranba amadi yumpham yaudaba motion ama oibana ai samak strongly oppose tawjari loinana aigi oiba valid arguments sing speaker sagi mafamda categorically thamjari ahanbada matam kayagi mamangdagi lamdam sigi miyam hupna yu amadi mayai kaba nisha singi polam thingnabagi khongjang lepalaitana sangshinduna lagli adubu masigi ona tainabada state lengakna 2023 gi December 4 da Manipur Liquor Prohibition Act 1991 lokthokduna lamdam sida alcohol legalize tawki National Drugs Dependence Treatment Center NDDTC amadi All India Institute of Medical Sciences AIMS na 2017-18 da piba report amagi matung ina top 10 alcohol dependent states singi manungda Manipur so amani habasini ngasidi iramda Manipur yuda irang na ba state ama oire masim yamna wakhan dadabadagi oikhiba nate sir ani subada criminalization of politics samadi politicization of investigation gi changna ka hena wangliba lamdam amada miyamna drug ki saitheng phangba habasidi hongna sani lamdam sigi politics samadi mikhalda yu amadi drug mayai kaban nisa ki polam sing shijina duna bot khomba gi chanabi asina in khalakliba naha kaya nisada nisa sizinnaraknabagi achoba maram ama oiri asigumba luchingba singna lengak pa lamdam amada miyamna drug ki saitheng phangba habasidi masana dum taduna lerba wafam nisa ahum subada haina balai ngana pumlak pa habasi ihan hana makuktagi pumba horai state ama khunai ama phaba habasi state adubu lengak liba lengak loishingi makhayam na poli ngasi lamdam sigi lengak na drug ki mauta sangshil lagliba war on drugs campaign asigi manung channa yamlaba drugs sing masing khangna phagathre adubu ngasi phawada drug lalonba mata loge ba chapsawa sairak pi ba thengadrisa mari subada sok 2013 ge January 11 Friday numita Imphal Tulhan airport gi fagathiba drugs sing yamna controversy be case samadi 2018 gi June 19 Tuesday numita Sandel ADC gi former chairman Lungkhosei jawdagi fagathiba 27 crore gi maman oigadaba heroin powder amadi drugs sing gi case sing hausi karamba phibam da leiribage gram gina zel kilo gina bel gi chanabi wild sangi wild bicha city thingil da tainaba ngamdraga nasikong da tainaba ga chak manai masina lamdam sida drug lalon bagi masing hengar handuna lamdam sigi myamna drug ki saitheng phangak pani maramsna motion asi lalisa manga subada hantak ta pangthokhiba Taranipan suba Lok Sabha gi mikhal ga mari leinana phagathiba yu drug amadi mayai kaba nisagi chang India pumbagi yamna wangki mikhal adu da mai paktuna MP oraba mihut MP Sani Kontra Humdoi Habadi upon MP Masingi Chadani Fumdoi di drug youngna crime case kaya da chen haiba ADA report leribani asigumba lengak pa singna lengak pa lamdam amada drug is haitheng phangba haiba sidi hongna sani asumna lamdam sida myamna drug ki saitheng phangak pa haiba sidi lengak iba lengak loi singsi makhoina drug lalolakpada drug lalolmada yariba singasi micham amata nate makhoi gi tungda lairiba sanga sakti sel macha nate masimangna drug mafia singna maning makha tamna drug lalonma ngambani maramasna mosana silalisa taruk subada ngasi phawbada drug ki mayokta lengakna mating thokpa ngamdana asi phawba lairiba sinadi lairiba lengak asi drug mafia khra gi khubamda lairaba hebasi singna ningai oi masigi sumathakta mamangda drug pharuba police officer singi marakta lenga ka yamna chawna mukna bagi wathok su laikre masina lamdam sida drug ki matangda achoba corruption hallai habasi mayek singna taisa tere subada ngasi Assam Rifles amadi Central Paramilitary Force singna khurahangda leiba lamdam sigi chingi district singda state lenga ki law and order yohanma ngamdana Sinkuki narco terrorist singbu maning makhata mahanduna popi thaba amadi drug lalonbada athingba pidreba sinadi leiriba central government na makhoibu phongna sawali habasi mayek singna tai popi cultivation na maru oiba occupation na mo oriba Sinkuki narco terrorist sing michangda central government na sub yung na leptona leiriba sinadi nongmadi center gi instruction matung ina lamdam sida alcohol legalize tawkhibagum state lengak na lamdam si Semilon da yamna chong hong purakani habagi namada poppy cultivation busu lamdam sida legalize tarok hania latesta asumna mathakta banjai khiba facts and figures sing asna mosina si make sing na lali habu ulabani na yenaba yaudana house ki floor dagi withdraw ta winaba speaker sagi pungin ching sinjari